Hello ma'am. Kuire aise video su thagattaba video sembase sungam ngamdre ngamdaba haidoira tanba haidoira sangdaba haidoira adumaina dum taw leirebako ado aingonda marak dum YouTube jasu dum comment lae diet tawdrabo adagi diet ke related obase dum lae adagi sugar na pharabo sugar kamai leirige kholige sumase myam lae ba adagi weight kya leirige haidi weight loss ka diabetes ka adumaina aduga nupi ge khoi ge tai problem kai ka je sum hana diet tawraga dum tawminarambani aiga ada ingon messenger su message myam lae ba dum hangi message myam thare ngamba khara halle ngamdraga ne hek handre ado adumai sum taw leire khangdi yam ju talle handak sei se dum video de am hawrage khalamani ang toni hawrage ne ang tawni dum toni dum mai dum taw leire ba ada aise hojik se diet aina hana yam strict oina tawrambado adu ka sungamdre ka yun da aise hojikan thabai ngang ju khara chille thabai ngang chathok ka su hawre ko koi hana di aina yam strict diet to aina fadana follow tawringa matam se lan matam oimina yumde ma panthok taba chathok tabanina adum ngamme ba nungti gi video semba su ngamme ada aina chaba thakpado matam fadana kaithoga video namdana khotana tasengna haigadi aina chari thaido dum video namna bo hotna ba sem sana hotna bo dum matam change ba dum adu talakpa yawbagi dum tawkhidre hojik to thaba khara chinbaga dum matam da kongkomna leibani na dum sange ha tare aduga ngasi aina video semai se ai video se dum sembaje semninga su ngam dawdi mande ado ngasi semai sina tai su na te ai se smaina ai se ai weight ki di ka hena ka shubo khanbu khande ba ai noiba kangba ka hena khanba mi de na te aduga ai di diabetes se thai di narak panina ai diabetes dang ai control da leiba normal da leiba se smaina dum si ki tane ba non da pamja ba se kai da sugar sina wangkhala ko matam da ai gi hakchang da yam nungai taba mayam am thingnare ko problem mayam am leikre adum hana su mayam am video da dum do share taw kraba hai kraba wanga tane ina ngasi ngangi se ado ai je hujik se kamain tawrige hai kanda video se dum haijerage ai sugar kamain tawrige ana mana si yam hangi eba ko ada ai je sugar se khawang khalure marama wang khatle na ai se guli jade ai guli di koire thadoki ba thaina na thadokre adu matung da sugar se wang khatlamgani khang na adum guli di chadre ba kaino da aina khalle ba haide ai sugar wang je tar su aina ai dai chong phajana follow tor ko matam da dum macha matam da dum jar handa han ba ngam basi bo khalaga mai dum lai thok pa adedi ai je dum numit mangani tarani je jar launa dum jang phut ka sasan dana ade yum da diet je sem sangam dramina thabak cha thok pa da dum mapan dai kai degi dum pakcha sasan ba khot pa taw bu sida dum sugar sidi ai sugar hengal lamani ji de dum khang doi ne ba aduga era hawrage horen de hawrage diet je sugar bo kaino keno hapta mai gi diet je taw bu jara mathanda dum handarak taw leira bu bo khalaga maina lai thok pa haidoira tan ba haidoira mai taw ba aduga video diet ji de hawrage adai aina diet he ngamdraga na video semaga mu hawra loire kain khalaga di dum leiraga dum mai dum tawrak pasina dum naina leire dum khangde admai dum taw leiraga hujik je sugar je wang amma ba aise wang kan ji dai sina hujik je ga handa ba hawre ba adum aina hujik se kai sijinage hai gan dai se ai diet to da chak se chakdum mam tang charaga tawmidana du ai se ngamak ba ngamdab si ai se ai chaba na hoi chak ka sum yam chaba mi di oidre yam chaba ju ta sing ngamdre kai no chakdum mam dagi baul ma chama hengal pa matam dai ngonda yam ma boy ningjai ba chadi ado carb se prat avoid tawbani dana aina tawkri se sugar handa ali se weight loss boy su ado si je hojik se carb se yaw do matam da isa je energy de dai phangmani na energy se yaw do matam dai je hojik se ngamak ta dai na December swai dagi supplement khara adum sijina ba hawre ba sai di energy drinks kumba dagi multivitamins adum kai ka khara chai hai tare ai gi nari ba leina ji ga mari leina ba aduna ai je ngamdabani na adumain taw kan sida ai se hanadi hojiki supplements je ni sijina jigai matam da aingonda uringa je chow ba thok pa khot ba ai mai yam na labani ko adumain dum thoe ba uringa je chow ba samu uringai lei adu du si do chong na toroga dum thoe dum ai khangwa min dum khangam gani ado ai je adumain na he ka hen thola de ai je sugar wang khali je khange ba ada hormonal imbalance ore ju khange adai plus ai gi thagi period lakpa se period che chang nai na lak tra ba
ꯑꯗ ꯑꯩꯁꯦ ꯌꯥꯗ꯭ꯔꯦꯁꯦ ꯑꯗꯨꯝ ꯈꯪꯖꯩ ꯏꯁꯥꯅ ꯑꯗꯨꯝ ꯏꯁꯥꯗ ꯑꯩꯒꯤ ꯗꯥꯏꯠꯇꯨꯃꯨꯛ ꯐꯕꯁꯨ ꯂꯩꯇꯦ ꯑꯩꯅ ꯈꯪꯖꯕꯅꯤꯀꯣ ꯑꯗꯒꯤ ꯑꯗꯨ ꯗꯥꯏꯠꯇꯣ ꯐꯖꯅ ꯐꯣꯂꯣ ꯇꯧꯕ ꯉꯝꯃꯤꯈꯩ ꯑꯩ ꯍꯛꯆꯥꯡ ꯅꯨꯡꯉꯥꯏꯕꯁꯤꯁꯨ ꯑꯗꯨꯃꯨꯛ ꯅꯨꯡꯉꯥꯏꯕ ꯂꯩꯇꯦꯕ ꯑꯗꯨꯅ ꯗꯥꯏꯠꯁꯦ ꯉꯝꯃꯛꯇꯕꯗ ꯑꯩꯒꯤ ꯏꯁꯥꯗ ꯅꯨꯡꯉꯥꯏꯇꯕ ꯃꯌꯥꯝꯁꯦ ꯕꯔ ꯐꯨꯗꯣꯔꯛꯑꯦ ꯊꯥ ꯐꯥꯗꯕꯤꯗ ꯊꯥ ꯑꯃꯇꯪ ꯀꯨꯏꯅ ꯁꯥꯡꯅꯒ ꯅꯠꯇꯦꯀꯣ ꯑꯩ ꯗꯥꯏꯠꯁꯦ ꯐꯖꯅ ꯇꯧꯔꯨꯔꯦ ꯍꯥꯏꯔꯒ ꯑꯁ ꯊꯥ 2-3 ꯂꯩꯔꯒ ꯇꯧꯗꯕꯗ ꯊꯥ 2-3 ꯂꯩꯔꯒ ꯐꯨꯗꯣꯔꯛꯄꯒ ꯅꯠꯇꯦ ꯊꯥ ꯑꯃꯐꯥꯎ ꯐꯥꯔꯕ ꯑꯩ ꯍꯛꯆꯥꯡꯁꯦ ꯅꯨꯡꯉꯥꯏꯇꯕꯁꯦ ꯃꯈꯜ ꯃꯊꯦꯜ ꯃꯌꯥꯝꯁꯦ ꯑꯩ ꯗꯥꯏꯠꯇꯣ ꯍꯦꯛ ꯇꯧꯗꯕ ꯊꯥꯗꯣꯛꯄꯗ ꯑꯗꯨꯝ ꯃꯌꯥꯝ ꯊꯦꯡꯅꯔꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯃꯥꯏꯅ ꯊꯦꯡꯅꯕꯁꯤꯗ ꯑꯩꯁꯦ ꯑꯗꯨꯝ ꯊꯦꯡꯅꯩ ꯍꯟꯗꯛꯁꯦ ꯑꯗꯨꯝ ꯆꯠꯊꯣꯛꯑꯦ ꯑꯗꯩ ꯌꯥꯝ ꯋꯥꯒꯟꯕꯤ ꯈꯤꯇꯪ ꯇꯧꯕꯗ ꯁꯥꯗꯧ ꯊꯨꯡꯕꯤ ꯈꯣꯠꯄꯤ ꯃꯌꯥꯝꯁꯦ ꯇꯧꯕꯁꯤꯗ ꯑꯩꯁꯦ ꯁꯤꯗꯤ ꯊꯕꯛꯁꯨ ꯆꯠꯊꯣꯛꯀꯨꯝ ꯇꯧ ꯗꯥꯏꯠꯁꯨ ꯐꯣꯂꯣ ꯇꯧꯕꯁꯨ ꯍꯦꯛ ꯉꯝꯗꯒꯨꯝ ꯇꯧꯅ ꯈꯜꯂꯒ ꯑꯩꯅ ꯃꯁꯤꯗꯩꯗꯤ ꯀꯥꯟꯅꯔꯔꯣꯏꯅ ꯑꯩꯁꯦ ꯍꯥꯟꯅ ꯁꯄ꯭ꯂꯤꯃꯦꯟ ꯑꯗꯨꯗ ꯃꯣꯏ ꯍꯧꯖꯤꯛꯀꯥꯟ ꯃꯌꯥꯝ ꯂꯩꯔꯦ ꯑꯩ ꯃꯃꯤꯡꯗꯤ ꯄꯜꯂꯔꯣꯏꯒꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯆꯥꯔꯣꯏꯒꯦ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯌꯨꯝꯗ ꯐꯪꯕ ꯑꯩꯈꯣꯏꯒꯤ ꯀꯤꯠꯆꯟꯗ ꯐꯪꯕ ꯑꯗꯨꯝ ꯑꯩꯈꯣꯏ ꯏꯔꯥꯏ ꯂꯥꯏꯅ ꯐꯪꯕ ꯄꯣꯠꯁꯤꯡꯅ ꯑꯗꯨꯝ ꯆꯥꯕ ꯉꯥꯛꯇꯅꯤꯅ ꯃꯅꯥ ꯃꯁꯤꯡ ꯍꯩ ꯔꯥ ꯑꯣꯏꯔꯣ ꯑꯗꯨꯃꯥꯏꯅ ꯀꯥꯟꯗ ꯇꯧꯔꯝꯕꯁꯦ ꯉꯝꯃꯛꯇꯕꯗꯒꯤ ꯑꯩꯅ ꯁꯄ꯭ꯂꯤꯃꯦꯟ ꯈꯔ ꯁꯤꯖꯤꯟꯅꯩ ꯑꯗꯣ ꯍꯥꯏꯔꯤꯕ ꯄꯣꯠꯁꯤꯡꯁꯦ ꯑꯩꯉꯣꯟꯗ ꯌꯥꯝ ꯀꯥꯟꯅꯕ ꯌꯥꯝ ꯐꯕ ꯑꯣꯏꯕ ꯍꯥꯏꯗꯤ ꯑꯩꯁꯦ ꯑꯩꯒꯤ ꯗꯥꯏꯠꯇꯣ ꯐꯣꯂꯣ ꯇꯧꯗ ꯇꯥꯔꯒꯁꯨ ꯍꯥꯏꯗꯤ ꯍꯣꯏ ꯐꯣꯂꯣ ꯇꯧꯗꯕꯅ ꯀꯥ ꯍꯦꯟꯕꯕꯨꯗꯤ ꯅꯠꯇꯕ ꯑꯗꯣ ꯑꯩꯅ ꯄꯨꯔꯥ ꯑꯗꯨꯃꯥꯏꯅ ꯁ꯭ꯇ꯭ꯔꯤꯛ ꯗꯥꯏꯠ ꯇꯧꯕ ꯉꯝꯗ꯭ꯔꯒꯁꯨ ꯑꯗꯨ ꯃꯌꯥꯝꯁꯤꯅ ꯑꯩꯁꯦ ꯇꯧꯕ ꯃꯇꯝꯗ ꯑꯩꯅ ꯁꯤꯒꯤ ꯄꯣꯠꯁꯤꯗꯤ ꯌꯥꯝ ꯐꯩ ꯑꯩꯉꯣꯟꯗ ꯀꯥꯟꯅꯩ ꯍꯥꯏꯁꯦ ꯈꯪꯕ ꯉꯝꯃꯦꯕ ꯑꯩꯁꯦ ꯍꯧꯖꯤꯛꯀꯤ ꯄ꯭ꯔꯗꯛꯁꯤꯡꯁꯦ ꯗꯤꯁꯦꯝꯕꯔ ꯁ꯭ꯋꯥꯏꯗꯒꯤ ꯁꯤꯖꯤꯟꯅꯕ ꯍꯧꯋꯦ ꯗꯤꯁꯦꯝꯕꯔ ꯁ꯭ꯋꯥꯏꯗꯒꯤ ꯍꯧꯕꯁꯤꯗ ꯑꯩꯅ ꯑꯗꯨꯝ ꯗꯤꯁꯦꯝꯕꯔꯗꯩ ꯑꯗꯨꯝ ꯖꯅꯋꯥꯔꯤ ꯁ꯭ꯋꯥꯏꯗꯒꯤ ꯑꯗꯨꯝ ꯄꯣꯠꯁꯦ ꯐꯩꯌꯦꯅ ꯈꯪꯕꯗꯒꯤ ꯑꯩꯅ ꯐ ꯇꯥꯔꯒꯁꯨ ꯑꯩꯅ ꯄ꯭ꯔꯗꯛ ꯅꯣꯂꯦꯖꯁꯦ ꯂꯩꯇ꯭ꯔꯤꯐꯥꯎꯗꯤ ꯃꯤꯉꯣꯟꯗ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕꯤꯗ ꯄꯪꯍꯥꯏ ꯍꯥꯏꯕꯗꯨꯁꯨ ꯑꯩꯗꯤ ꯇꯜꯂꯦꯕ ꯑꯗꯨꯅ ꯑꯩꯅ ꯊꯥ 3-4ꯁꯦ ꯐꯖꯅ ꯆꯥꯊꯣꯛꯑ ꯃꯇꯨꯡꯗ ꯑꯩꯁꯦ ꯏꯁꯥꯁꯦ ꯑꯩꯒꯤ ꯌꯥꯝ ꯗꯥꯏꯠꯇꯣ ꯉꯝꯗꯕ ꯃꯤ ꯃꯈꯜ ꯌꯥꯝ ꯌꯥꯝꯃꯦ ꯀꯩꯒꯤꯅꯣꯗ ꯅꯨꯄꯥꯁꯤꯡ ꯃꯔꯨ ꯑꯣꯏꯅ ꯑꯩꯈꯣꯏ ꯌꯨꯝꯗꯒ ꯑꯗꯨꯝ ꯂꯩꯕ ꯅꯨꯄꯤꯁꯤꯡꯗꯤ ꯉꯝꯃꯦꯕ ꯁꯦꯡꯅ ꯍꯥꯏꯔꯒꯗꯤꯀꯣ ꯍꯣꯏ ꯑꯗꯨꯝ ꯊꯕꯛ ꯏꯟꯈꯥꯡ ꯆꯠꯊꯣꯛꯄ ꯃꯤꯁꯨ ꯉꯝꯃꯦ ꯇꯧꯕꯇꯕꯨ ꯃꯣꯏ ꯃꯌꯥꯝꯅꯁꯨ ꯍꯥꯏꯌꯦ ꯅꯨꯄꯤꯁꯤꯡꯅꯁꯨ ꯑꯩꯒꯤ ꯏꯃꯥꯟꯅꯕꯤ ꯑꯗꯒꯤ ꯑꯩꯈꯣꯏ ꯍꯥꯏꯗꯤ ꯗꯥꯏꯠ ꯐꯣꯂꯣ ꯇꯧꯃꯤꯟꯅꯕ ꯀꯥꯡꯕꯨ ꯑꯗꯨꯝ ꯒ꯭ꯔꯨꯞ ꯀꯩꯀꯥꯒꯁꯨ ꯑꯗꯨꯝ ꯂꯩꯗꯅꯀꯣ ꯃꯣꯏꯁꯨ ꯑꯗꯨꯝ ꯍꯥꯏꯌꯦ ꯗꯥꯏꯠꯇꯣ ꯐꯣꯂꯣ ꯇꯧꯕ ꯉꯝꯗꯦ ꯑꯗꯒꯤ ꯃꯦꯁꯦꯁꯀ ꯂꯥꯛꯏꯁꯦ ꯃꯦꯁꯦꯟꯖꯔꯗ ꯅꯪꯒꯤ ꯗꯥꯏꯠꯇꯣ ꯅꯪꯅ ꯇꯧꯔꯀꯥꯟda ꯑꯩꯈꯣꯏꯅ ꯌꯦꯡꯉꯒ ꯇꯧꯕ ꯀꯥꯟꯗꯕꯨ ꯉꯝꯕ ꯋꯥꯅꯤ ꯅꯪꯒꯤ ꯗꯥꯏꯠꯁꯦ ꯍꯧꯖꯤꯛꯁꯦ ꯅꯪꯅ ꯇꯧꯗꯕꯩ ꯑꯩꯈꯣꯏꯁꯨ ꯇꯟꯗꯅ ꯑꯗꯨꯝ ꯄꯪꯆꯥꯗ ꯆꯥꯁꯜꯂꯦ ꯑꯗꯨꯅ ꯚꯤꯗꯤꯑꯣ ꯁꯦꯝꯃꯛꯑꯣ ꯑꯗꯨ ꯇꯧ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯛꯑꯦꯕ ꯑꯗꯨꯒ ꯉꯝꯗꯕꯁꯦ ꯅꯨꯄꯥꯁꯤꯡꯁꯨ ꯑꯩꯅ ꯅꯨꯄꯥꯁꯤꯡ ꯑꯩꯈꯣꯏꯒꯤ ꯒ꯭ꯔꯨꯞꯁꯤꯗ ꯌꯥꯎꯕ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯅꯨꯄꯤꯒꯤ ꯑꯣꯏꯕ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯦ ꯁꯨꯝ ꯗꯛ ꯍꯥꯏꯕ ꯇꯟꯕꯒꯤ ꯑꯩꯅ ꯒ꯭ꯔꯨꯞꯁꯦ ꯅꯨꯄꯥꯒꯤ ꯒ꯭ꯔꯨꯞꯁꯨ ꯁꯦꯝꯕꯤꯔꯛꯑꯣ ꯍꯥꯏꯔꯒ ꯁꯦꯝꯕꯁꯦ ꯑꯗꯨꯝ ꯉꯝꯗꯦ ꯑꯗꯩꯗꯤ ꯑꯗꯨꯝ ꯅꯨꯄꯤ ꯃꯔꯛꯇ ꯅꯨꯄꯥ ꯍꯥꯞꯆꯟꯕꯗꯨꯁꯨ ꯍꯥꯞꯆꯟꯗꯦꯕ ꯑꯗꯣ ꯑꯩꯁꯦ ꯉꯁꯥꯏꯗꯤ ꯃꯌꯥꯝ ꯉꯥꯡꯉꯦ ꯑꯗꯣ ꯁꯤꯒꯤ ꯄꯣꯠꯁꯦ ꯀꯩꯗ ꯂꯥꯛꯀꯦ ꯍꯥꯏ ꯀꯥꯟꯗ ꯍꯧꯖꯤꯛꯁꯦ ꯑꯩꯅ ꯍꯧꯖꯤꯛ ꯁꯤꯖꯤꯟꯅꯔꯤꯕ ꯄ꯭ꯔꯗꯛꯁꯤꯡꯁꯤꯁꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯏꯁꯥꯗ ꯀꯥꯟꯅꯕ ꯍꯥꯏꯗꯤ ꯉꯝꯗꯕꯗꯣ ꯑꯩꯈꯣꯏꯅ ꯗꯥꯏꯠꯇꯣ ꯐꯣꯂꯣ ꯇꯧꯕ ꯉꯝꯗꯕ ꯑꯍꯜ ꯂꯃꯟ ꯂꯣꯏꯅ ꯏꯃꯥ ꯑꯣꯏꯒꯦꯔꯥ ꯏꯅꯦ ꯑꯣꯏꯒꯦꯔꯥ ꯏꯆꯦ ꯑꯣꯏꯒꯦꯔꯥ ꯑꯗꯩ ꯑꯉꯥꯡ ꯑꯣꯏꯒꯦꯔꯥ ꯑꯍꯟ ꯑꯣꯏꯒꯦꯔꯥ ꯂꯣꯏꯅ ꯑꯩ ꯍꯥꯏꯁꯦꯀꯣ ꯑꯍꯟ ꯂꯣꯏꯅ ꯄꯨꯄꯨ ꯕꯣꯕꯣꯛ ꯑꯣꯏꯒꯦꯔꯥ ꯂꯣꯏꯅ ꯂꯥꯏꯅꯥꯁꯤꯕꯨ ꯂꯩꯕꯤ ꯇꯥꯔꯒꯗꯤ ꯗꯥꯏꯕꯦꯇꯤꯁꯁꯤꯕꯨ ꯂꯩꯕꯤ ꯇꯥꯔꯒꯗꯤ ꯅꯨꯄꯥ ꯑꯣꯏꯒꯦꯔꯥ ꯅꯨꯄꯤ ꯑꯣꯏꯒꯦꯔꯥ ꯑꯍꯟ ꯑꯉꯥꯡ ꯈꯥꯏꯗꯅ ꯂꯣꯏꯅꯃꯛ ꯑꯩꯒ ꯇꯥꯟꯅꯔꯒ ꯀꯔꯤꯅꯣ ꯑꯩꯅ ꯆꯥꯔꯤꯁꯦ ꯀꯔꯤꯅꯣ ꯑꯩꯅ ꯇꯧꯔꯤꯁꯦ ꯍꯥꯏꯕꯗꯣ ꯈꯪꯃꯤꯟꯅꯁꯤ ꯑꯗꯣ ꯑꯩꯉꯣꯟꯗ ꯑꯩ ꯂꯤꯡ ꯑꯃꯈꯛ ꯍꯥꯞꯆꯔꯝꯒꯦ ꯁꯤꯗ ꯑꯩꯒꯤ ꯋꯥꯆꯦꯞꯀꯤ ꯂꯤꯡ ꯑꯃ ꯍꯥꯞꯆꯔꯝꯒꯦ ꯑꯗꯨꯒꯤ ꯂꯤꯡꯗꯣ ꯆꯪꯉꯒ ꯑꯩꯉꯣꯟꯗ ꯃꯦꯁꯦꯁ ꯇꯧꯕꯤꯔꯛꯑꯣ ꯑꯗꯨꯒ ꯂꯤꯡꯗꯣ ꯆꯪꯕ ꯍꯩꯇꯕ ꯃꯤꯁꯨ ꯌꯥꯎ ꯇꯥꯔꯒꯁꯨ ꯑꯩꯉꯣꯟꯗ ꯀꯃꯦꯟ ꯇꯧꯕꯤꯔꯛꯑꯣ ꯑꯗꯨꯒ ꯑꯩ ꯅꯠꯇ꯭ꯔꯒꯅ ꯑꯩꯉꯣꯟꯗ ꯃꯦꯁꯦꯟꯖꯔꯗ ꯃꯦꯁꯦꯁ ꯊꯥꯕꯤꯔꯛꯑꯣ ꯑꯗꯨꯗ ꯑꯩ ꯅꯝꯕꯔ ꯄꯤꯖꯔꯛꯀꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯇꯥꯟꯅꯁꯤ ꯑꯗꯨꯒ ꯅꯨꯄꯥ ꯑꯣꯏꯒꯦꯔꯥ ꯅꯨꯄꯤ ꯑꯣꯏꯒꯦꯔꯥ ꯑꯉꯥꯡ ꯑꯣꯏꯒꯦꯔꯥ ꯑꯍꯟ ꯑꯣꯏꯒꯦꯔꯥ ꯂꯣꯏꯅꯃꯛ ꯌꯥꯅꯤꯀꯣ ꯁꯤꯒꯤ ꯄꯣꯠꯁꯦ ꯑꯗꯨꯒ ꯅꯨꯄꯥꯁꯤꯡꯁꯦ ꯃꯣꯏꯗꯤ ꯗꯥꯏꯠꯁꯦ ꯇꯟꯕ ꯍꯥꯏꯗꯤ ꯁꯦꯝꯕ ꯁꯥꯕꯗꯣ ꯑꯩꯅ ꯇꯧꯔꯤꯗꯨꯗꯤ ꯁꯤ ꯆꯥꯕ ꯌꯥꯏ ꯑꯗꯩ ꯁꯤ ꯆꯥꯎ ꯁꯤ ꯊꯛꯎ ꯍꯥꯏꯔꯒ ꯁꯦꯝꯕ ꯁꯥꯕ ꯉꯥꯛꯇꯅꯦ ꯑꯗꯣ ꯃꯣꯏꯗꯤ ꯇꯟꯕꯒꯨꯝꯕ ꯑꯗꯨꯃꯥꯏꯅꯒꯨꯝꯕ ꯌꯥꯝ ꯄ꯭ꯔꯣꯕ꯭ꯂꯦꯝꯁ ꯌꯥꯝ ꯊꯣꯛꯑꯦꯕ ꯑꯗꯨꯅ ꯇꯟꯕꯅꯤꯅ ꯑꯩꯅ ꯁꯤꯒꯤ ꯄꯣꯠꯁꯦ ꯀꯌꯥꯃꯨꯛ ꯌꯥꯝ ꯂꯥꯏꯅ ꯑꯩꯈꯣꯏꯅ ꯁꯨꯒꯔꯁꯨ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ ꯉꯝꯕ ꯑꯩꯈꯣꯏꯅ ꯆꯥꯔꯝꯕ ꯒꯨꯂꯤ ꯀꯩꯀꯥꯁꯨ ꯊꯥꯗꯣꯛꯄ ꯉꯝꯕ ꯅꯨꯄꯤ ꯑꯣꯏꯒꯦꯔꯥ ꯅꯨꯄꯥ ꯑꯣꯏꯒꯦꯔꯥ ꯂꯣꯏꯅꯃꯛꯁꯦ ꯑꯩꯒ ꯇꯥꯟꯅꯁꯤ ꯑꯩꯒꯤ ꯗꯥꯏꯠꯀꯤꯁꯦ ꯑꯩ ꯉꯝꯃꯒꯗꯤ ꯁꯦꯝꯖꯔꯛꯀꯦ ꯚꯤꯗꯤꯑꯣꯁꯦ ꯑꯗꯣ ꯉꯝꯗ꯭ꯔꯒꯁꯨ ꯇꯣꯉꯥꯟꯅ ꯄꯥꯎ ꯐꯥꯎꯅꯔꯒ ꯑꯩꯈꯣꯏꯁꯦ ꯐꯖꯅ ꯎꯅꯔꯒ ꯐꯖꯅ ꯊꯦꯡꯅꯔꯒ ꯑꯩꯈꯣꯏꯁꯦ ꯄꯨꯜꯂꯒ ꯊꯕꯛ ꯇꯧꯃꯤꯟꯅꯁꯤ ꯍꯛꯆꯥꯡ ꯐꯅ ꯑꯗꯒꯤ ꯂꯩꯃꯤꯟꯅꯁꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯝ ꯁꯨꯒꯔꯒꯁꯦ ꯀꯟꯇ꯭ꯔꯣꯜ ꯇꯧꯔꯒ ꯑꯗꯩꯗꯤ ꯗꯥꯏꯕꯦꯇꯤꯁꯇꯪꯒꯤ ꯋꯥꯁꯨ ꯅꯠꯇꯦ ꯑꯗꯨꯝ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯌꯥꯎꯕ ꯌꯥꯏ ꯑꯩꯈꯣꯏ ꯅꯨꯄꯤꯁꯤꯡ ꯅꯨꯄꯥꯁꯤꯡ ꯑꯗꯨꯝ ꯏꯁꯥꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯇꯣꯞꯄ ꯂꯩꯕ ꯃꯌꯥꯝ ꯂꯣꯏꯅꯃꯛ ꯑꯗꯨꯝ ꯍꯥꯏꯕꯤꯔꯛꯑꯣ ꯑꯗꯩ ꯋꯦꯠ ꯂꯣꯁ ꯇꯧꯅꯤꯡꯕꯁꯨ ꯑꯗꯨꯝ ꯂꯣꯏꯅ ꯗꯥꯏꯕꯦꯇꯤꯁ ꯅꯥꯕꯗꯪꯒꯤ ꯋꯥ ꯅꯠꯇꯦ ꯂꯣꯏꯅꯃꯛꯅ ꯑꯩꯉꯣꯟꯗ ꯄꯥꯎ ꯐꯥꯎꯕꯤꯔꯛꯑꯣ ꯑꯗꯨꯝ ꯏꯁꯥꯒꯤ ꯅꯨꯡꯉꯥꯏꯇꯕ ꯂꯩꯕ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯃꯌꯥꯝꯗꯣ ꯑꯗꯒꯤ ꯑꯗꯨꯝ ꯐꯖꯅ ꯍꯦꯜꯗꯤ ꯑꯣꯏꯅ ꯍꯤꯡꯅꯤꯡꯕ ꯑꯗꯨꯃꯥꯏꯅ ꯂꯣꯏꯅꯃꯛꯅ ꯌꯥꯔꯦ ꯍꯥꯏꯇꯥꯔꯦ ꯑꯅꯥꯕ ꯂꯩꯕ ꯈꯨꯗꯤꯡꯃꯛ ꯑꯗꯩ ꯅꯥꯗ꯭ꯔꯁꯨ ꯋꯦꯠ ꯂꯣꯁ ꯇꯧꯅꯤꯡꯕ ꯈꯣꯠꯄꯁꯤꯡ
loinamak punse loinamak aiga phone dadang nate unaraga loi pundoi unara wari sanadoi kaino kamai tawbano haibdo khoi phajana mafam mama tawraga adai aina aigidasu aigi yumdasu kaujarake adum lakpiraga somna adum loi aigi yumda koiraaga mai tawraga aiga loi tanaraga laina su phaminarasi hachang phana laiminarasi aduga weight loss su tawba khotpa loi yareko adune ai si haige na ai video se semakpani ado comment tawbiro message thabiro aingonda aduga kaino do tanarasi bye.